आकाशवाणी इम्फाल Wahengbam Rajesh na pau pajari ahanbada maruiba pau akanba ngakselga loinana Rajya Mari Madhya Pradesh Chhattisgarh Rajasthan amasung Telangana Bidhan Sabha gi vote masing thibagi thabak haujik ngaki matung pung Nepal dagi hauragani sitting tara manga laigadaba sangsaki ningtham mifam hayeng dagi hauragani mifam gi mangoinana rajniti dol singi mifam amangarang Naidili da pangthokre amasung persons with disability dibyangjan lisingani kulumdoi National Award Rashtrapati Draupadi Murmu na ngasi Naidili da yenthok lagani akanba ngakselga loinana Rajya Mari Madhya Pradesh Chhattisgarh Rajasthan amasung Telangana Bidhan Sabha gi vote masing thibagi thabak haujing haki matung pung nipan dagi hauragani Election Commission na Mizoram Bidhan Sabha mikal gi vote masing thibagi thabak hayeng oina pangthoklagani haina laukthokkrabani Telangana da counting center nifumapan laigani seat chama taramapan gi vote mamang thagi kuntrada thadanakibani Rajasthan gi oina counting center kuntra tarukta vote masing thigani seat chama marfudramapan gi mikal mamang thagi kunmanga da thadanakibani mamang thagi taratarita vote thadanakiba seat chani kuntra leba Madhya Pradesh Bidhan Sabha mikal asida mirep lisingani chaunga kuntra humdoina lamba taunari district headquarter yangkhaini thoida vote masing thinaba sem sare Chhattisgarh da counting center kuntra humdoi da vote masing thigani seat marfudra leba Rajya Bidhan Sabha mikal tangkak ani thokna mamang thagi taret amasung taratreta vote thadanakibani vote masing thibagi mangoina na Congress na Rajasthan Telangana Madhya Pradesh amasung Chhattisgarh gi damak observer sing hapkhre masina Congress Legislative Party gi lusing basingda mateng pangnabagi damaktani Sangsaki ningtham mifam mangoina na rajniti dol singi mifam amangarang pangthokre Kendra gi Parliamentary Affairs Mantri Prahlad Joshi na Sangsaki Sabha animaki lusing basinga wari sanaki mifam masi maruina sabha gi mifam ningthina asoi angam yaudana chathanabagi damaktani Sangsaki ningtham mifam hayengdagi hauraga thasigi kunithoi phawba chathagani masida punna sitting tara manga laigani sarkar na hari Sangsaki ningtham mifam manungda sarkar na hidam kudimakta khananaba thaurang togduna lei Rajya se thokliba iranga mari lenana Federation of Civil Society Organization Folks na sinduna pangthokliba mifam amada wangangluba mioi ani yauna mioi manga da Chief Judicial Magistrate Churachandpur na samon tharakiba adugi matangda ngarang Imphal da leiba Manipur Press Club ta paugi mifam ama pangthokre Maduda Citizens for Justice Manipur gi chairperson Khaidem Mani na hai Chief Judicial Magistrate Churachandpur na samon torokiba adu sarkar na matik chaba security pirabadi court chotuna makoi gi wafam sing phongdokkani Maira Paibi Lup Tarani Toina Sinduna Raja Thaki Nupi Lal Ningsing Thorum Lag Liba Tang Tarani Toida Thamai Bandaleba Ima Kuntok Anbigi Sanglenda Pangtok Lagani Hari Marfu Mari Suba Nupi Lal Observation Committee gi convener Topa Cherol Amagi Matungina Thorum Asigi Damak Subcommittee Sing Semle Manipur Human Rights Commission ki Chairperson Justice U.B. Sahana Luchingba Mioi Kangbu Amana ngarang Jama Masjid Lilongda Mafam Adugi Miyam Amadi Civil Society Organization singi mihut singa unakre Unaba aduda Chairperson na Hauziki Matamda Khwaidigi Tangai Padriba asi Santi Haibasini Amadi Ain Yaudana Miobigi Hak Kaidonungdasu Leiba Haibasi Oitokloi Haiki Unabaduda Manipur Human Rights Commission ki member sing Amadi District Administration ki official sing Saruk Yaki Tabiriba Pawasi Akashbani Imphal degini Haksangi Pibam Mimanadraba Mioi Singda Sakti Pibaga Mari Lenana Persons with Disability Dibyangjan Lisingani Kulumdoi National Award Rashtrapati Draupadi Murmu na ngasi Naidili da yenthok lagani International Day of Persons with Disability Thauranga Mari Lenana Haksangi Pibam Mimanadraba Singkidamak Kathokpaga loinana thabak tawriba Mioi Singda mana asi sahi khudingi pibani Naidili gi Bigyan Bhavan da Kendra gi Social Justice amasung Empowerment Mantraloy gi Department of Empowerment of Persons with Disability na sinduna thauram asi pangthokkadabani Nagaland gi Mukhyamantri Naifuryo na ngarang haksangi phibam mimanadraba singgidamak lupa koti amagi corpus fund semlagani haina laukthokre Manghai hariba senpham asi mathangi senba sahida lauktokani amadi senpham sing asi makhoigi yaifa tawrangda sizinagani Kisamada Sathariba Hornbill Festival ga mari lenana pangthokpa Disability Part Fair Mela lisingani kulumdoi ga mari lenana wa ngangbada wafam asi mahakna phongdokkibani
Mukhyamantri hai haksangi phibam mimanadraba singi yaipa thorang amasung makhoina samaj asida kari mateng piba yabage haibadu yengsinnaba Chief Secretary na luchingba Rajya Thaki Committee ama semlagani. Mukhyamantri hai haksangi phibam mimanadraba singi thabak thoram sing paikakadaba kayamarum leiri. Amaromda Hornbill Festival ga mari lenana numinini sathagadaba Millet Festival ngarang Mukhyamantri Naifuriyo na hogdoki. Thoramasi International Year of Millets Nagaland chapter loisinbaga mari lenana pangthokpani. United Arab Emirates ki Dubai da laiba Expo City da chathariba Conference of the Parties COP28 ki ngasi marini chanban numita Climate Change Vulnerability in the Himalayan Region Impact and Implication haibasi pangthokani. Mipamasda Rajya Directorate of Environment and Climate Change ki Director Dr. T. Brajakumar Singh na Climate Risk Profile for Adoption Plan in Manipur haibasi ki matangda wa ngangani. COP mifam yaunanaba Dubai da lairiba Pradhan Mantri Narendra Modi da ngarang malemgi lusingba sing unaduna lebak anigi oba wafam sing khanaki. Pradhan Mantri na Israel, Maldives, France ki Rashtrapati amadi atay lebak singi lusingba singasu unaki. Israel ki Rashtrapati Isaac Herzog ka unaba aduda October tang tareta Hamas sing na sathakiba attack ta miyoi kya laikidaba adubu Pradhan Mantri na nungaitaba phongdoki. Pradhan Mantri na Israel amasung Palestine ge wato athuba matamda wari sanaduna loisinhanibagi apambasu phongdoki. Pradhan Mantri na Bharat amasung France ki marta lairiba mari hena sesin hanaba France ki Rashtrapati Emmanuel Macron gasu unabada phongdoki. Numinini gi khongsat loirba matungda Pradhan Mantri Narendra Modi ngarang numidang Nai Delhi da halakkre. Ngasi phongba pause singi maruiba pausing ge dama haujik khaidem Geetchandra leire Geetchandra. Thakasari Rajesh. Pambaina lusingba UNLF ki Kader Singh birelengang na okre haiba pau ukrul gi bank lut tawgeba sing Myanmar da changsin kre haiba pau amasung waroishin gi mahuta BJP gi MP ani thagatsi haiba kandem tawkre haiba pau sing asina ngasi Manipur da phongba pause sing gi ahan ba headline tawnari. Pambaina lusingba UNLF ka peace talk sign tawnakhiba gi matang da koireng na lusingba UNLF ki wafam sing Isial Express Sangai Express ki edition ani headline tawduna phongli pau asi pause punamakta su phongli popi pambi thaba thingbadagi thorokpa lalni haiba wafamda opposition MLA mangana saugatkani haiba CLP leader Okram Ibobigi wafam Huyalan Pau Naharulge Thaudang Imphal Free Press amasung Manipur Mail gi ani su headline tawri pau asi atai pause singdasu nithijana phongnari. Government na security pirabadi Sursanpur court ta chatkani haiba khaidem mani gi wafam pongna phangbi ani su headline tawri pau asimak Naharul gi Thaudang Isial Express pause sing asida anchor kalam da marul pau sing wena phongnari. Huelan pau se da Sandel District Hospital da specialist doctor Laitre official sing karaktre haiba khunja sing gi wafam amasung BJP gi lusingba singna mikhalda mai onchilurabasu haujikti Manipur gi irang loishinna ba honabi haiba Youth Congress gi wafamna pause asigi ahan balamaida maruiba pausing wena phongli. Lakliba nintham mifamda MP singna Manipur mai sakli haibadu malem gi miam da khangan biu haiba thongnauzam mahesor gi wafam amasung Chief Minister na irang gi wafam bu nathairaga board khomba laibak thibani haiba CPI gi wafam singna Naharul gi Thaudang pause gi ahan balamaida maroiba pausing wena phongli. Amju gi Golden Jubilee pangthokli matik saba beneficiary singda scheme khudingma ki kanaba phanghanaba honamena sihaiba Imphal East District ki Deputy Commissioner gi wafam Isial Express ki ahan balamaida phongli pau asiga manaba pausing Sangai Express Manipuri edition pongnapham pause sing asida ahan balamaida maroiba pausing wena phongnari. Manipur laingak leina isagi yum inkholda hanjinduna laiba ngamdaba asi yam nungaiti haiba relief camp da laiba nupi amana phongdor khibo wafam asisu huyalan pause gi anchor kalam da phongli. Mantri Pukri Post Office miyangi sel lonjal lontup tawbasingi yakabung olabra hangnarekli haiba pau amasung Imphal Jiri lambi NSIDCL na paikhatba Semba loijeba Kalbert singna miyambo awaba piri haiba pausing asisu Naharul gi Thaudang pause gi ahan balamai da phongli. Sana sabi khulda nomai kapsil lakhre
security forcing na tumin na yengduna leibadagi penakidre haba pausing asisu Isial Express ki ahan balamai da phongli pausiga manaba pausing huelan pauche da su phongli Rajesh Thagachari Geetchandra Aroiba the Maroiba Pau, Akan Bangaksil Galona Rise Mari, Madhya Pradesh, Chhattisgarh, Rajasthan, Amasung Telangana board Masing Tibagetabak, housing Haki Matung Pungni Pandegi Hauragani. Sitting Tara Manga Legada Sangsaki Nintamipam Hayeng Degi Hauragani Amasung, Persons with Disability, Dibyanjan, Lisingani Kulumdoi National Award Rastrapati Draupadi Murmu Nangasi Nairi Yentok Lagani, Pau Lojere.